Ngasi numida wairam phongkiba kangla pau digi maruiba pau khara khangasaraga miyamda khudo tamjage Manipur da kanglup ki irang thoklinge manungda NEET gi lalawasingda khulai supply tawba mejo ahum gi mathakta NIA na charship phal tawrakhre Manipur da thokliba kanglup ki irang asigi manungda NEET gi lalawasingda khulai supply tawramba mejoram dagi mioi ahum gi mathakta NIA na charship phal tawrakhre haire Agency ki pauna hairibana Mizoram dagi mioi ahum asi North East India gi Asians group sing da ain kanya nongmai maru amasung explosive sing supply tawba amasung ta freaking tawba gi thabakta senai haina NIA gi charsit adu da palle NIA na thagalakhi ba supplementary charsit adu da haribana Manipur da kanglup ki irang thoklingai manung North East ki lalawasing da explosive yauna ain kanya khulai kaya supply tawrambaga mari lenyana Haukiba sahi lising aniga subna kunga marigi December tarukta Balan Dairoba Lampu Ampua amasung Laning Sungwa Allies Arabat hariba mioi ahum asi akhanaba intelligence ki pau phangbadagi chathakiba operation na mayum dagi phagatkibani makhoi dagi explosive materials sing amasung elege am kaya phagapangamkhi pharaba makhoi ahum asi haukiba sahi lising aniga subna kungahum dagi May ahum dagi tholakkiba kanglup ki irang asigi manungda militant activists singda mating pangwa yauna makhata na irang asi chathanaba hotnabada achawba role lawba misakni makhoi ahum asina kanglup ki irang mayoknariba Manipurda operate tawba tongan ba agency singda yamlaba khusu khulai sing amasung explosive enhancement kaya supply tawba da senai investigation asina makhata na haribana Maralaiba mioi sing asi ain kaina khulai lalonba mioi kaya gasu mari lainai loinuna North East region da santi thukana bahonabada saungna chenaba misakni paraba mioi ahum adu IPC UAPA amasung arm ka mari lainaba tunga ba provision singi makhada charges sing adu phal tawrakhibani NIA gi maikedige North East region da operate tawriba terrorist network sing maru oina muthanabagi panamda Hariba khongthang sing asi pakhalakpani hairi makhatarappa pauda yongna tan yenbagi fibamda India lengakna sanariba poram khudakta lepkadabani amoko yongna tan yenbagi fibamda India lengakna sanariba poram asi khudakta lepkadabani haina amoko ge general secretary Pratap Laisangthemna phongdokhrei Sidoi Relief Festival hauba numita mari suba mahari jimenge kangu amana Pami team amana tongwa bus ta Manipur thariba wahi adu muthatrabadi chappa yaroi hana athingwa pikhiba thaudo aduga mari lenyana amuko gi lising makhada amowa ba poirei leimaro maira paibi apunba Manipur Committee on Human Rights amasung MSF na sindina ngasi singjang maidagi lirong phawboda human chain semdina chathakhiba khongjang amaga mari lenyana Pratap na wafam asi phongdokladuna makhata na haikibada Mari suba mahari jimengi kanguna MST basta Manipur haina thariba wahi adu laukthoknaba hotnakhiba thong adu akanba mawngda condemn tawi amuko ga saminariba lupsingna mamangaidagi hongna Manipur muthappa yaru haina khongjang kaya chathaduna lakhibani India lengakni lamdam asi kanglup furup singi mathakta divide and rule policy chathaduna kanglup machelgi marakta nungsinaduna vasiliba asi lamdam asigi kanglup Puruk khudimangna khangba mathau tai matam amada ningtamna laijaramba iramdam asi India da tinkaraba matungdagi miyam nungaina leiba ngamdre iramdam asida India lengangna thamjilakniba afospa lesing majama panyankhagi nipan asi amuk thamjin amuk lokthok tawduna makhatana adumak thamkhigani matam amada Manipur asi India da tilabade nungaigani khalambado ngasidi India lengangna chatharakriba thawongsing asina Iromdom lepchaning bagi wakhalopo alei miyamna penda bagi wafam phongdorakpa phawba FIR panchindina miyamgi machin memba amasung namthanaba hotnari Manipur muthanaba changsilakliba thaurang asi awangba thaki lautunaba amani handakwa tabigi thaudo adu MST bastagi Manipur haina thaba wahi muthanaba Indian Army personnel singa chathakiba thong aduda chenaba personnel singi mathakta wahong pong chathaduna Thagdo adu kanagi thawin sindagi chathakibano haibado haujuk phaba miyamda khanghandaba asina thagdo asigi marumda achawba lautunaba ama yauri haibasi mayek singna takle thagdo aduda miyamna pendraduna yaningdabagi khongjang changsilaba phawba governor yauni lengaki makok thongbasing
maru oina Chief Secretary, Security Advisor amasung DGP na tumina lasilibase, iramdam asigi miyamgi ihul khangdaba amasung miningsi yaudabagi lichatne, makoising asi khudakdagi resign tawpham thoe, makoina Manipur miyamda soikre haina haifam thoe, maduna trabadi miyamgi akanba ihul lakani haibase, mayek singna khangpham thoe, panbayabade, ngasigi khongjang aduda condemn Indian policy to overrate Manipur, overrate colonial law of Spamade, self-determination is our birthright haiba pratkar kaya sijinaduna kholaw kaya chulawki. Makatarak papawda, Kokomina Central Institution singthingjimagi khongjang hawkre, Lamphel leba Chief Electoral Office ki sholon singkre, Gotabida Army na sathakiba thawdo aduga mari lenana, Kokomina leptina changsilaba khongjanggi manungcha na ngasidagi, Central Institution sing thonglon simbagi khongjang changsimba hawkre, khongjang asigi manungcha na ngasi Lampheda leba, Chief Electoral Officer Office ki guest solon singkre, Kokomi Student Wing ki volunteer sing Lampheda leba, CEO Office solon sinaba honakiba aduda, security ki muknaba kaya suthoki, security ki maikedi ki office ki gate lon sinduna, athingba pinaba honaki, aduma pu volunteer sing aduna gate adunam khairaga namdana changsingki, loina na office solon simba aduda security ka susang na muknaki, aduba volunteer sing aduna namdana office manungda lairiba, official sing adu mapanda loina hoidoklaba matungda, office solon simbagi khongjang adu changsingkibani. Makatarak papawda, Manipur India gi saru amana te haina lauthokpiro, miyam puna khanaraga isana iromdom lepchanaba honarage, ibobi. Manipur India gi saru amana te haina center na lauthokpiro, miyam puna khanaraga aikhoi isana iromdom lepchanaba honarage haina, former Chief Minister o ibobi dangasi Congress babana pongthokiba, Prime Minister Jawaharlal Nehru laikhidaba chahi humpuga mathoi, mapung pharakpa thoramga mari lenjana phongdokre. Makatarak poina kangleipaki merake pau sedagi maru oiba pau khara khangatsaraga miyamda khudo damjage, saknaraba miyoisinggi mathakta Kuki Phurokki miyoisingna Louramme Police Station report torakpadagi case register tawkre. Lamdam asigi saknaraba miyoi kayagi mathakta Kuki Phurokki miyoising CSO singna tungan-tungamba charge kaya tawduna Louramme Police Station da report torakpagi matung ina police na su case register tawkre haire. Makatarak papawda, Ministry of Home Affairs na masagi phirep ama lawba ngamdringaida, CSO singa wari sanaba yaukiroi, Nando Luwang. Ministry of Home Affairs na masagi phirep ama lawba ngamdriba faba amuko na CSO singa wari sana si haina kaurakpa yaukiroi, Manipur miyamgi khandaba Governor, Chief Secretary, Security Advisor phamthado haina amukogi President, Nando Luwang na phongdokre. Makatarak papawda, Haurofam laitaba Kuki Phurup, India dagi tanthokhigadavane, ABISM, India dagi Kuki tanthokhigadavane haina, Akhil Bharatiya Hindi Mahasabha, ABISM gi National President, Rashri Chaudhary na phongdokre. Ngasi Chingmairongda laiba Krasi Grande da pangthokiba, Paugi mifam amada Rashri Chaudhary na paumisingda phongdokhibada, Kangdup amadi Phurup khudimak masa-masagi, mama laiba amadi mapa laibak loina lei, adubo Kuki Phurup kidi haurokfam leite, migi maramda nampuda saidangduna laiba Phurup amani, makoiba India dagi tanthokhigadavane, Manipur asi India na ningtamna honavada, Netaji Subhash Chandra Bose na ahamba India gi, Frek singkhatuna INA lingkhatkiba India gi oiba, maru oiba mafam amani, mahangna makhata na hai, immigrant Kuki singna changlaklaga lamdam asida landarakliba asi yaroi, ngarang Akhil Bharatiya Hindi Mahasabha na Manipur gi tampaki mafamsingda laiba, relief camp singda chatuna camp sing aduda changjapam lauduna lairiba, miyoisinggi phibamsu hakthengna yingsingki. India gi Prime Minister su laktuna Manipur miyamga unaraga, irang asi athubada losinaba hotnabiyo haiki. Paugi mifam aduda Akhil Bharatiya Hindi Mahasabha gi Vice President amadi spokesperson Professor Niram Gautam amadi North East ke Head Biswadev Gupta su charuk yaki. Makatarak papawda, Kuki MLA singna sapra administration talabasu, mai ising budget khudingmak, Assembly dagi lauduna lairamlei, Sujata. Kuki MLA tara na makogi oiba sapra administration talabasu,
ꯃꯈꯣꯏꯒꯤ ꯏꯁꯤꯡ ꯃꯩ ꯐꯥꯎꯕꯒꯤ ꯕꯖꯦꯠ ꯈꯨꯗꯤꯡꯃꯛꯇꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗꯒꯤ ꯂꯧꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯊꯣꯛꯁꯣꯝ ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Manipur top channel gi mekeri aigi haibu wakal thadoknaduna leibak ki oibu wakhalonda miyeng thamsi Bajrang Lal Bagra leba asigi mipum khudimakna iraibak nungsibigi ihul pokmina basangi aigi haiba wakal thadoknaduna leba asigi haibu wakhalonda miyeng thamsi haina National Institute of Technology NIT Board of Governor gi Chairman Bajrang Lal Bagra na phongdokri Ngarang Langol da leiba NIT gi conference hall pangthukiba Nation First campaign hautopi ki thoram da phongdokibani Bajrang Lal Bagra na makhatan hai saikya ina kaira khulam khraba leiba sina ka hena sothakiba si marebak nungsibi gi wakhalo leitaba madi ekoi masil gi marakta tokai tana khibanani nungsup leibak singna India sanglakpati gi leiba si gi chokot thorang na mangjil tharakpani haiba wafam aranmani saikya Mikha pon leiram khiba sina komang chokshin bangam dabani setmilon marang kaina leijaramba mahi masing ningthina hairamba leiba sina yamna sawna maming maning halakhiba sima marebak nungsibigi uhul wa narakpadigi thokibani leiba asigi apun bigi sakam sagaliba makai sakhot maikaida komang chokshin bangam ngani aigi haibu wakhalonda tokhai tabigi phibamda laklabadi makatana awa phamda tabigi kanana sukan bangam raiki nakalamromna thauramadu saruk yakibas She is the Hospital and Research Institute ki Managing Director Dr. K.S. Paulin hai. Hiram khudimok na sakot pangamnabagi damang Nation First haiba wakhalon na mang tharaga punamang na hotnamina basangi. Ana lengi lamda state sida sahi kharagi mamangda sauna khudong saram kiti. Ngasidi sel isang na state sida leng mangamli. Healthcare amadi education ki lamda nahasing na hiya na kumang sakshin mangamnaba matamda Setmilon fokat pangamgana ki loinana NIT ki mahiroi singna biomedical engineering ki matang na research tawning balarabasu she's a hospital ki mekedi ki mating pangan haba wapamsu magna phongdokhi Priyas NEET Biology Sangai Pro NTA NEET UG Biology ki admission hausari Class 12 thakraba mahiroi singi damakta lakliba NTA NEET UG 2026 ki thanipan gi target course pizari hadiba class singa simatik sana sahi nipan hena takpada NEET Biology the experience lairaba faculty singa takpigani aikoina pizariba khudong saba singa du extra reading material sangdrabasi yanaba mawongda basic concept mamutana takpigani easy memory tricks weekly regular test series PYQ analysis mock test na singmani equip smart classroom facility Supizari Lakliba Megitang Kunga Mapaniki class Hauseragani Yamna Nuairiba Mana internally displaced person IDP Samadi relief came the lady Satra Singoina di P Lozaroi Hausamak Lakpiduna Mingsan Bio Riyas Net Biology Sangai Pro FCI Road opposite Powerhouse Lakpiduna Madi Ekugi contact number 70055343885 Natraga 700537615 da Pau Fobiro Amaram Dana ST ki recommendation thana balangak ta taksinana ba warep nakre Kaksing district ki lamjau mai lekai da leiba ima panthui bi sanglenda ngarang wall meeting council WMC Manipur unit ki annual general meeting phamkhrena WMC Manipur unit ki general secretary ke muhena thadorak pa sirolaman hairi loinana mi phamadu mitei singbu ST list chalan magal mari leinana center the recommendation thana na ba state lengak ta taksinana ba warep nakre Siolosin hai mipamadu Manipur ki tuan maphamda leiba WMC ki members sing punduna nungthil pung amadigi mari phawba WMC Manipur unit ki president orikhinbam kunjona mayai tangbal Federation of Homi ki president sapamsa jadu mani sip case oiduna mipamadu pangthoki mipamadu maru oina mamang tari baleba ki wathoga masida aikoina kari tawgada ki haiba hiram sing da khanaki AMU ki professor Kanguzam Zugindro nangasi India gi mafam amata satnadraba village ship singi citizenship ki power kram na Manipur hauju phawba leiribano haibasi nainaki the Manipur Hills Areas Acquisitions of Ships Right Act 1967 Manipur na Union Territory oiringaida Indian Parliament bill pass tawduna matamduda ek oinaba Manipur Gazette notification tawkraba village ship singi citizenship lathokraba dubu karamna hurala nada hauju phawba ek asubu namsinduna thamnam libano haibadu marik sumna miya mamangda pothoki Manipur bu singnariba miyoi singbu sapsana warakadagi haibadu khanaki ST list sananabagi damak India lengak ti English singaniga kungo humdoidigi hauju phawba Manipur lengana thadana thamnam liba mitaigi ethnography amasum latest Socioeconomic report anido matam mangandana lengan India government thabina bakana taksinana borem naki
ꯃꯤꯇꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯦꯁꯇꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯁꯤ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯉꯥꯏꯐꯗꯦ ꯃꯤꯇꯩꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀꯟꯅꯅꯕꯒꯤ ꯍꯣꯠꯅꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯑꯌꯥꯕ ꯄꯔꯃꯤꯁꯟꯁꯨ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯉꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅꯁꯨ ꯈꯪꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯄꯤꯈꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯃꯔꯛ ꯊꯠꯅ ꯊꯝꯖꯔꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗꯤ MLAꯁꯤꯡꯅ ꯍꯥꯟꯅ ꯎꯠꯀꯗꯕꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯅꯕ ꯉꯝꯗꯕꯗꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯈꯨꯜꯂꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯃꯤꯌꯥꯝꯒꯤ ꯈꯨꯜꯂꯥꯎ ꯑꯁꯤ MLAꯁꯤꯡꯗ ꯇꯥꯕꯤꯗꯅ ꯃꯥꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯅꯤꯄꯨꯔꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯂꯩꯇꯥꯗꯕ ꯃꯅꯤꯄꯨꯔ ꯑꯃ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯤꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯆꯩꯔꯛꯁꯤꯗ BJPꯒꯤ MLA ꯒꯣꯕꯤꯗꯥꯁ ꯀꯣꯟꯊꯧꯖꯝꯅꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯍꯥꯟꯅ ꯄꯨꯟꯁꯤꯜꯂꯒ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯅꯕ ꯍꯣꯠꯅꯧ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯐꯝ ꯅꯠꯇꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯑꯐꯕ ꯑꯆꯨꯝꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯗꯒꯤ ꯍꯥꯟꯅ ꯂꯧꯒꯗꯕꯅꯤ MLAꯁꯤꯡꯒꯤ ꯐꯖꯕ ꯂꯝꯆꯠ ꯁꯥꯖꯠ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯀꯠꯊꯣꯛꯄ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯌꯩꯐꯅꯕ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯗꯨꯗꯤ MLAꯁꯤꯡꯗꯒꯤ ꯍꯥꯟꯅ ꯍꯧꯒꯗꯕꯅꯤ ꯑꯗꯨꯒ MLAꯁꯤꯡꯒꯤ ꯐꯖꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯧ ꯇꯝꯍꯟꯒꯗꯕꯅꯤ ꯃꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯥꯒꯠꯈꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯗꯕꯗꯒꯤ ꯇꯣꯈꯥꯏ ꯇꯥꯗꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄ ꯉꯝꯗꯕ ꯑꯁꯤꯅ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯏ ꯍꯥꯏꯕꯒꯨꯝ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯆꯍꯤ 2 ꯍꯦꯟꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯋꯥꯕ ꯏꯄꯥꯛꯇ ꯏꯔꯥꯛꯅꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯣꯛꯅꯕꯒꯤ BJPꯒꯤ ꯑꯣꯏꯕ MLA ꯃꯁꯤꯡ ꯁꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ BJPꯒꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯅꯗꯨꯅ ꯂꯩꯕ ꯃꯔꯝꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯁꯥꯒꯠꯄ ꯉꯝꯗꯕꯗꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯕꯅꯤ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯂꯣꯏꯅꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯁꯨ MLAꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯃꯗꯨ ꯅꯠꯇꯅ ꯌꯥꯝꯅ ꯄꯥꯡꯗꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯃꯅꯤꯄꯨꯔꯗ ꯇꯧꯗꯨꯅ ꯂꯩꯇꯥꯗꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯜꯂꯛꯄ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯩꯗꯧꯉꯩꯗꯁꯨ ꯆꯥꯎꯈꯠꯄꯒꯤ ꯀꯩꯔꯥꯛꯇ ꯀꯥꯈꯠꯄ ꯉꯝꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯅ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ MLAꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯏ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯊꯥꯕ ꯒꯥꯔꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯗꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯍꯧꯔꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯊꯥꯕ ꯒꯥꯔꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅ ꯍꯥꯏꯕꯅꯣ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔꯒꯤ ꯒꯣꯕꯔꯅꯔꯒꯤ ꯃꯐꯝꯗ ꯍꯪꯗꯨꯅ ꯑꯁꯦꯡꯕꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯁꯤ MLAꯁꯤꯡꯅ ꯂꯧꯕ ꯉꯝꯗ꯭ꯔꯤ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯅ ꯃꯃꯤꯡꯗꯒꯤ ꯑꯁꯨꯝ ꯂꯩꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯗꯨ ꯅꯠꯇꯅ MLAꯁꯤꯡꯅ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯑꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯏꯔꯥꯡ ꯊꯣꯛꯂꯛꯇꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ MLAꯁꯤꯡꯅ ꯈꯪꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯔꯤ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ